Mekiras, Purita Cha Hijalapadu, Kitang sounding Mapawi. Adubu Kangode, Asawado, Momominok to Ontokri. Toisnada, Mipam Hong the Adumak Ying Dunale. Tanan, Masana Lijerak Liba Puritu, Sazuki with the Sawam Topani. Adubukari is Haujuba, Madam Kangi, Kanana Kangani, Mapumana Hydrabadi, Kangbangam Loy. Toisna, Mekiras don't send in the Saurab. Kaino, Namitubukai the Pange, Tangbra, Milasi Udraba, Turika sitting Kateba, see the Tariba Jamam say Kanana Sindurigeba. Toisna lipped and watching Ang Libado, Mekiras not me Toduna die. Ngang Libawadogi Pokum de Kumda, Yin Kiba Maike Amada Yin Duna lay. Tamoy the Itilama Power Padona Tauri. Kari Itil, Nushibagi Itil Oigadori Bra. Kangza de Masada, Nachom Powder Kay. Momonok tuna dumak ying duna laikre. Lep kiba mapamdagi machi pawal ling ni kaukraba mali. Lupado. Mana pairak liba pon duda su. Kan na mi ama wangang li. Mataw duda toys na sounding duna hogalaglaga. Mekiras ki mamang da song sin duna. Yingkat laga hayra e. Nang kisi mi isi tira. Ha! Naron tok tabar nang. Nanapang nga boba. Tanjado da mayama na maning dagi ngaglap na. Eh, kay dore bay. Purisi di loy he. Toibia, nang Dorino Manito Manangang Pada, Mekiras Gan Kangtatai, Toisnana Namana Brotamojo, Ngorisi, Dr. Dam Tayinto, Soidan and Hinjin give a tariba. I not hoe in a toe give a sunati, Nati, now Chana Maning the Ileba, other than Mongon the Hijin Cray, Mado, I di Uram Gadaba Manbani, Udramalit, Jungadum Lip Leva Taunina, Tabam over the 16 dinner, Suzy in the Baninansu Kaino, Uwaining over an ID. Mekiras, Mataw Iman Man the tablap kumai. Kai Udiba, Pi Iduga, Hazisu Pazana Udri, Pikpanina. Manitoma Mekiras the Naglap Yinglai, Asam Namupawa no Pi the Wangangak tree. Toys Nadi, Ma Pi Hidapa the Sauraga. Nangido I Pi Hidaba, ha! I say, 5.2 ne Kangabawang is ya, Nasaktuga Amure, Nana Tolitakanana Wangoge. Manitoma Marapat Laga Machanda say, I are to be, Salulushi the Sai Mamsi. Bye, law. I get a pretty tongue do law. Toisna Sauri Makada Ninkang Pamtaduna, Chai with the Lushin Nabahowi. Mekirasa Toisna die fit no fit orum laga, Matak the Kakat Cree. Manito Magika the Jangduna, Manito Magi Upudagi, Furit White Machugi, half sleeves over Purit Amahang to e. Aduga Makwipuna, Makada Kumtara e. Toisna, Sumang the Maroika Nasuiri, Leshabi Karaga. Machin the Sunga Hector Lepti, Adum Gang Duna Labor Mali, Amo Amuxuno Penupet or e. Mekiras, Toisna the Mipam Honda, Minute Anirum Leptuna, no fit or a ying duna lay. Rosarna, Oi, Kayu Tori Baha, no fit or lay the Wokarimun over Nantorido. Silaware, Tabak over Nicoli Sikangabra, Nasa Parido, Shiguma the Canana Bacaraloge, Lupake Cano Changichari the Bo, Sida Masasing to put all our Yapak Pedam Manganu. Roger Nangang pada Mekiras, Gian Tarak Tune Roger Gimanatala Agasam Nahiri. Nangi Bonang, Nupa Manjagi, Chalo, Sibo Tangam draw. Hiregi ising peg ani the tang duna cheki. A shum town and a hack later Matunda, Chak ising tong below duna, Chak Taglak Pagi Matangi. Mahi Chaglung Mapama paying the Duna Pamna Cree. Mekiraso di Kona, Anishu with the Jagi, Awara paying Haiduna lay. Mekiras Ponsum Ying Lambadagi, Chaksari Barom the Ying Toruba the Uri, Toisnana Nok to the Chaksari Badu, Wakal the Kali. Asinanine, she a Java never Chow Henry say. Ipik Pike, Machin Marom Kaliba, Chow Hilway Mase. Wakal the Kan but the Chimban Suyao Kramali, Nakan the Lady Rosarna. Kori Boskido Takrapot in the Nanina, Shamu Manapan Brakang Dimni. Murmurum solido kaino habanida, lighting on Nairaba. Ongna Dine, Noi Panto, sends out by the Hibig Toba, Puzab Azapuzato Naba. Manito Mana, Rosary Samu Manadana, Kaino Palabani. Srinivasna, Karle Agane, Arampam Pamatabi and Yana, Mana Kang the Pamtalaitami. Yotsabi the Makomari Panda Oigadoribra, Natraga, Chair Dix Nihaina Haigadoribra Makoi Marido. Makoi Mari Punna, Class 8 Tagi, Saint Joseph the Tamlai. Kaina Bayati Haibagum Tail Matung, Elven Tuyab Amok, Harvard Tamuk Punna Tambani.
ꯇꯤꯟꯅꯔꯤꯕꯁꯤꯡꯁꯤ ꯑꯃꯃꯝꯅꯤ ꯃꯥꯟꯅꯕ ꯀꯔꯝꯅ ꯌꯥꯅꯤ ꯔꯣꯖꯔꯅ ꯋꯥ ꯉꯥꯡꯉꯤ ꯃꯥꯅ ꯈꯪꯗꯕ ꯂꯩꯇꯦ ꯁ꯭ꯔꯤꯅꯤꯕꯥꯁꯁꯨ ꯋꯥꯗꯤ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯔꯣꯖꯔꯗꯒꯤ ꯈꯔꯗꯤ ꯐꯩ ꯃꯅꯤꯇꯣꯝꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯦꯀꯤꯔꯥꯁꯇꯤ ꯃꯈꯣꯏ ꯄꯨꯜꯂꯤꯕ ꯀꯥꯡꯕꯨꯗꯇꯪꯅꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯅꯨꯡꯃꯤ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯕꯗꯤ ꯁꯥꯎꯒꯜꯂꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦ ꯋꯥ ꯑꯅꯤꯔꯛ ꯁꯨꯅ ꯉꯥꯡꯗꯦ ꯆꯥꯅꯅ ꯇꯤꯟꯅꯩ ꯃꯔꯨꯞ ꯃꯔꯤꯁꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯥꯛ ꯆꯥꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯅꯤꯇꯣꯝꯕꯒꯤ ꯀꯥꯗ ꯔꯣꯖꯔꯅ ꯑꯁ ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯏꯕꯁꯦ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯏꯇꯥꯎ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯉꯤꯕ ꯄꯦꯜꯂꯦꯀꯣ ꯑꯩ ꯃꯅꯤꯇꯣꯝꯕꯅ ꯑꯩꯈꯣꯏꯁꯨꯅꯦ ꯀꯩꯝ ꯆꯠ ꯌꯥꯄꯣꯠꯇꯦ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯍꯥꯏꯔꯝꯃꯤꯒ ꯍꯥꯏꯔꯝꯗꯦꯒ ꯄꯦꯜꯂ ꯄꯣꯠꯅꯤ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯑꯁ ꯑꯩꯈꯣꯏꯒꯤꯅ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯈ꯭ꯔꯦꯗ ꯀꯩꯝ ꯍꯦꯛ ꯍꯥꯏꯕꯤꯗꯦ ꯑꯗꯨꯒꯤꯗꯤ ꯇꯥꯅꯤ ꯃꯕꯨꯡ ꯇꯤꯟꯅꯔꯒ ꯃꯆꯟꯅꯨꯄꯤ ꯀꯣꯏꯕꯧ ꯍꯨꯔꯥꯟꯕꯧ ꯁ꯭ꯔꯤꯅꯤꯕꯥꯁꯇꯨ ꯃꯅꯤꯇꯣꯝꯕꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯈꯪꯅꯔꯤꯕꯅꯤ ꯑꯗꯨꯅꯅꯤ ꯔꯣꯖꯔꯅ ꯉꯥꯡꯂꯤꯕꯗꯨ ꯔꯣꯖꯔ ꯃꯦꯀꯤꯔꯥꯁꯇ ꯃꯣꯟꯁꯤꯟꯗꯨꯅ ꯁꯣꯝꯗꯤ ꯌꯥꯝ ꯀꯅꯥꯝ ꯂꯩꯇꯦ ꯍꯥ ꯅꯣꯏ ꯃꯌꯥꯝꯒꯤ ꯋꯥꯔꯤꯗꯨꯗꯅꯦ ꯅꯨꯄꯤꯒ ꯀꯣꯏꯅꯤꯡꯗ꯭ꯔꯕ ꯑꯩ ꯀꯣꯏꯅꯤꯡꯉꯣꯏ ꯅꯪ ꯆꯍꯤ ꯅꯥꯕ ꯑꯅꯤꯅꯤ ꯊꯤꯕꯗꯤ ꯌꯧꯔꯝꯃꯅꯤ खर लेरदीबको मेकिराज खुमदी नोफेट तौदुना लई असुम तौना वारी ngahak sanaraba matungda pung 3 tarakpa swaida mayum mayumda chetnaba sem sanarai makhoi mari punna makhada kumtharakpada मेकिराज हाइफे चेप्थaduna chakhumlomda yengai kanamta leiba udabaduda thokre मशा मसागी गाड़ी थौरगा मयum मयumda हनाखरे मेकिराज गेट हांगदोक्तुना गाड़ी दो गेरेज तमना थौजिनख्रे गेट हांगबा मखोल ताबदा सूरज थोरक्तुना हांगलिबा गेट तुलोन सिलमी मेकिराज गाड़ी खमलनगा सुमांगलोमदा थौलाई सूरजना याबुंगचा कइनो फुरित अमा लिला जटखरगा अमा लिला लाइसिबो अंगांग अमना चा हाइजे लैने अदुगी होंगदोकपनि आइदि लौबसु कावरे हयेंग लौरगेन थनमी ngang ani da imung lom da chaglai bimoti shu get hangbagi makhol da ka dagi tholai hala abra oi ma hale phare wari khara sanas imaga la o sofa ka da living room da mama macha jangkhri suraj mama macha wari sanabadu da yening draduna mapan thoktuna lei ising chai ba haukhri question duna thari ba sofa da mama macha mai osina duna phamduna lei bimotina Sumdaubanine napabungi thabakse nang sumateng panglo napabungse wari senabada mayamse nang shune tamba loirabani hojikti nangi daito oidorabani nache singidi masa masada loi pikredana moigidi waningai oidre moina mai senazarasani Mekiras ngehak tumina leiraga hoi aishu khale dumna pabung laga wari sanaragina khalamine isu Machana dumna hairakpaduda bimoti kitang noi yaroi ngamloi ma lairik tamkhini haidana hairakadaba manbani adabu irai laina hoi hairakpaduda nokphe tauribani Mekiras mapabung si sonjila I khangbana masu mateng panglage haina khalakbani biba matontani bar pumna makmangonda tarakadauribani tanjaduda mapasu halai imungda changlaklaga hale da nei chaso sida leiramba yamna phare sija kaino masaba mathake isa se tekhanaba sanakya cha semlake wari sanabiramu ashi haram laga hugotuna chatkri mairaba machada unsinduna nangya pamba sayu ipa ge pamba se han hage ko ipa gi thabak sida nang sumateng panglo ipa shu halgoi baga ware ne pulab yingsin base nang na mateng khara tawradi phaidana hoi pabu Panglagena imaga sojikta adugi maramda sanarambani Mairaba nofet tawraga machada yengduna hairai adunidana phare adudi hayeng ipaga thabak chalaga yengrasiko kari no haibado tanjaduda bimoti su cha ahum puraga lai aduga cha amamampi Mekiras ni thakningdre haiduna thaktre Mekirasna wari su loirabana pabong aishuka da changage hoi chango Mekiras kaadudagi tholaktuna magi kaada kakhalagaga ka yobaga dress hongdoktuna phamungda phamtharai phamung nakanda lairiba table duda thamliba laptop tu lauduna on tawraga magi thabaki che chang khara yengli tanjaduda call amalai Manitomba calling Mekiras phone to paikhatlaga
Hello, bye. Bye. Nang di furit puba kaure na hagi tawbani. Ai so sita ka da ubani. Oh, kaure bye. Hayeng lawrage yani. Hoi, lao suraga phajana thambage. Sudra su yani da adum thanamo. Kai rasino nang tiam pakte na. Ising am lik pada da pamura dina habi bani da. Yare yare waiting jangle thamage. Saksidi ba thamo. Phone to thamnakre. Nawhongna na mekiras ngasai thokiba thauduk tu ningsingduna nofet tawrai aduga wakhalda khalli kaino na tawrai sibu kanano su khangde aina tawkhalai sibu ngasai gi magi mingdubu thoibi haiba mogi makhura gi macha malai haibad oijala sauri ne dudi koina class 12 kari kanda di pi hawbani ne hoine jawbudi jawramnani ne yam kuireba udaba as khangdreda punshi khalak taba makhalai sina kaino as ko ka chaida asi hairaga makok tu gro kholi aduga phone puthok tu na call tawge haina khalli roger da tawge tawbada chabeng anglakani khanduna Srinivas ta oina tawre call tawbada busy lai adubu hanjina jin taksili Srinivas na busy lai khangadi kaino taksilai dubo ye le ibo na saksing sidiba adumi wari sanaye yare kaino hairo kai leirage Bye. Thamoi siyam nare ai. Ha, thamoi nare ba. Hoi, kaino matawi. Ma ubada thamoi da ting launa chungi. Yam nai, ngasi tanguna bani. Hais, kana oijano khakning khreda. Nate kana no ba. As mi ni hairo kaigino sibo. Ngaiko. Thabaga tawringai daga mitmang da chongthorai ra ba. Thamoi na hanba miduna. Ingkhalak bangang dawna mekiras da Mamanabada tamlibani. Mangonda phawliba singdu Srinivas di nokle. Mamanabagi angang manba matawduda. Mekiras tablapna. Ohoy. Kainom ni ko swaise. Nungsi hul phawrak pa mi yawre ko. Khairai ramo. Khai bana timne aina harise. Khangdreda. Kaino gyan men tadi ai. Taro oe bazik. Nungsi bay wajalo. Oy ramani khangde bai. Mekiras namo. Ado ngasita thengnabani ses love at first sight kai duraba nangise oira male kanano ba kona haigeda sanazaro thammage hoi ado ngairi ko mi do hairakpa hoyamni haiduni nongma hana confirm ta kigemta taro base of la kaina haibige ba yare thamme asumna ani de call thamnakri mekiras pamung du hipnaga tapna sholi Nushiba, kamdongna, karamba narolagi, karamba matamda changlaga, aigi thamoy buhuriba. Magun leida, thumankre, ngakpa phawi isani sabu thajadre, karamba matamda phawrakiba ihulno. Nushibadagi nusiba oikigadra, thamoy bu khudum irai laina chankre, lamlanbi mahakna. Lamlanbidugi maralni haisira, thamoy mana siksil haudaba mikupta, asumna thokibani haisira. Chamam nei, Samam nei khanpham khangdi kanana chumi bahai badu Mekiras tawram liba thabak singdo tokthoaga magi kagi hek mamang da laiba balcony do tholaktuna thari bali gi chair do tapna phamthai aduga wakhal khalli aseng bagi nungsibo rezalane aina ngasai ma uraga no uiduna kaigino amuk pausu na rubanate kaino aigi wakhal sibo khanpham khangdrida Maning mama nakna loina thatuna thamkre Ngehak minute 10 muk phamduna lei Chahi kaya jeksina thamkiba pakhang magi thamoi du ngasi de mikup khara jeksi laudaba mikup da thamoi adu maning tamhori takre thamoi da masha khangda nungsi mami ama mutnai draba mami ama hairaba khusemi kaya amana chamlaba sukok laroi khamluba yada masa khangda phawkre thamoi de ithil ama thamoi na di hairakli lakli thamoi gi mapu adubu angawbo mana di khangludri lakli haibadu karamna di thajani karamna di khangni ahanba ubada adumna phawrakani haibadi mahakna sukhaludi asumna oirakani haiba adubu thamoi mana di khangli mahakni haibadu asumna ngayak phamlingai da Suresh ka da changlai yambungcha kainu tawridubo pung 5 tare mai gamta thandridubu but sanairo Mekiras gyan khangta tarai aduga Suresh onsinduna hoi sanai ne nangsu tambiyo haibro amuren
Amureng haina haigibadada Mekiras thoisana ngasai mangonda amureng hairapado khangning among ningsingakduna magi kada thuna changduna mai thalaga ningsel mamangda leptuna yengi aduga matonda haijai aibu amubrane mudida kaishu sibu kai mugene Mekiras ki tawriba mawongduda Suraj ngaglapna amuka hairei kaino yambungcha nahangai tawdaba thabak yam tawkhalaisibo usopcha chalubasida layoknaraga halaba khangre as ai masi namta hairukigeda bera amai ka kana do maleba asi hairaga Suraj satke haina khong thangdorakpada Mekiras na khangkau kaurai hai makar manba ngaikho kaino mangi aise kya mugem tairamo ya mubraba natraga khitang mubro Suraj sanglakliba waduda mami laukthoktuna Mekiras da yenglai aduga khangnok noktorai Suraj na nokpududa Mekiras suglap yengduna hairai karino ha kari chagina noino ba arembada khunnam se paisalakani he Mekiras ki hanagi mihuldo lakpaduda Suraj noklambado khangtoktu aga khomai natida yambungcha sum nokningba yambungcha di kashumudida ngauba 30% mak watkibagi wani asi hairaga mung noktorai Mekiras saurapna karim nani nangido ha chalo ada thokro yengningdeba